Thoubal district laiba tongan college amadi higher secondary school gi Maheiroi singna rally chatuna DC Thoubal gi office ta thomjiluraba matung nungthil punga mamakairom tabada khangabokta laiba SP Thoubal gi office amuk thomjilakre Thaudok aduda SP office tagi nongmai round kayamarum amadi smoke bomb kapthorakpada Maheiroi kayamarum sokpaga loinana police singsu Asok Apan Yaore khoisaunaraba miyamna SP office ki gate ta khamduna thamba alto car amasu mai Thakhre Pawasina hai Maheiroi singna DC Thoubal ga unaduna wari sanaraba amadi memorandum pisiluraba matung SP Thoubal gi gate ta amuk thomjilaktuna Maheiroi sing aduna SP office ta leriba Central Forces adu khudakta halankho haiki hairi Thaudok thokfam dagi fangba pauda police ki site tagi su Central Forces sing adu halankrage haina Maheiroi singda minute kunthra gi matam tharakpadagi Maheiroi na gate ta famjinduna ngaiki Police tagi tharakiba minute kunthra gi matam adu helakpadagi Maheiroi singna gate nomduna namkhainaba honarakpadagi nongmai amadi tear gas cell sing kapthorakibani hairi Police ki maikaidagi irang adu laksinaba yamna kanna honarabasu Maheiroi singda natana tongan ba miyoi singsu arong thong amadi khangabok bazarum dagi thomjilaktuna masing yamba helaki haujik pung manga taraklaba faubada nongmai amadi tear gas cell sing kapa leptabaga loinana ambulance singsu masing khangdana changba thokpa tawba maramna miyoi kya muksoklabage haba chapchaba khangba ngamdri adumakpu Police ki maikaida Thoubal athokpamdagi ningombam Alexander Kauba personal amadi makhongda nongmaina panduna sokle hairi aduh, sokat. Jadi mau main hết đấy.